ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯆꯤꯜ ꯃꯥꯅ ꯊꯥꯕꯅ ꯅꯨꯃꯤꯠ ꯃꯥꯁꯨ ꯈꯔ ꯊꯦꯡꯇꯛꯅ ꯃꯉꯥꯜ ꯄꯤꯔꯔꯤ꯫ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯐꯧ ꯀꯌꯥꯁꯤꯡꯁꯨ ꯈꯥꯎꯈꯤꯕ ꯑꯃꯗꯤ ꯌꯩꯈꯤꯕ ꯂꯣꯏꯕꯒꯤ ꯆꯔꯨꯈꯣꯛꯁꯤꯡ ꯑꯃꯗꯤ ꯆꯔꯨ ꯃꯌꯥꯝꯅ ꯂꯧꯕꯨꯛꯁꯤꯡ ꯑꯗꯨ ꯊꯟꯒꯨꯝꯅ ꯍꯦꯛ ꯎꯏ꯫ ꯑꯉꯥꯡ ꯈꯔ ꯑꯃꯁꯨ ꯆꯔꯨꯗ ꯑꯣꯟꯕꯤ ꯁꯥꯟꯅꯔꯤ꯫ ꯆꯥꯛ ꯆꯥꯕ ꯀꯥꯎꯕ ꯃꯈꯩ ꯈꯨꯅꯝ ꯏꯀꯥꯏ ꯀꯥꯏ ꯌꯥꯌꯥ ꯂꯥꯡꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯋꯥꯕ ꯃꯁꯛ ꯈꯪꯗꯈꯩ ꯃꯔꯛꯇꯨꯗ ꯃꯈꯜ ꯀꯌꯥꯒꯤ ꯆꯦꯛꯂꯥꯁꯤꯡꯅ ꯆꯔꯨꯈꯣꯛ ꯑꯗꯨꯗ ꯑꯃꯗꯒꯤ ꯑꯃꯗ ꯑꯃꯃꯨꯛ ꯇꯣꯡꯗꯨꯅ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯄꯥꯜꯂꯗꯨꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯈꯣꯡꯂꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯌꯥꯎꯔꯤꯕꯣꯏꯔꯦ꯫ ꯌꯦꯡꯕꯒꯤ ꯃꯤꯠꯐꯝꯗꯨꯝ ꯍꯣꯡꯅꯤꯡꯗꯦ, ꯀꯔꯤ ꯍꯥꯏꯅꯤꯁꯨ ꯈꯪꯗꯦ꯫ ꯃꯈꯣꯏ ꯃꯁꯦꯟꯗꯨ ꯄꯪꯈꯠꯇꯁꯨ ꯈꯠꯅꯩ꯫ ꯃꯤꯑꯣꯏꯕꯗ ꯑꯣꯏꯔꯝꯗ꯭ꯔꯤ ꯈꯠꯅꯔꯤꯕꯁꯤ, ꯁꯥ ꯎꯆꯦꯛꯁꯨ ꯈꯠꯅꯩ꯫ ꯇꯧꯕꯇꯕꯨ ꯃꯣꯏꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯩ꯫ ꯂꯧꯕꯨꯛ ꯑꯗꯨꯗ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯡꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯨ ꯌꯥꯎꯔꯤꯕꯣꯏꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁꯥꯟꯅꯔꯤ, ꯃꯔꯩꯁꯨ ꯌꯦꯠꯅꯔꯤ ꯌꯥꯌꯥ ꯂꯥꯡꯅ꯫ ꯅꯥꯎꯕ ꯃꯅꯥꯇꯣꯟꯗ ꯇꯥꯔꯛꯂꯤꯕ ꯃꯅꯞꯇꯨ ꯈꯖꯥꯏ ꯇꯝꯅ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯐꯠ ꯂꯥꯎꯅ ꯆꯤꯡꯊꯣꯛꯏ, ꯑꯗꯨꯒ ꯊꯨꯠ ꯂꯥꯎꯅ ꯆꯤꯡꯈꯠꯂꯤ ꯃꯅꯞꯇꯣ꯫ ꯊꯥꯗꯣꯏ, ꯅꯪ ꯅꯣꯏ ꯃꯥꯅ ꯀꯧꯕ ꯂꯥꯏꯔꯤꯛꯇꯨ ꯍꯣꯔꯦꯟꯅꯦ ꯑꯃꯨꯛ ꯀꯨꯝꯗꯔꯨꯀꯣ, ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯁꯤ꯫ ꯑꯁ ꯅꯥꯎꯕ, ꯅꯪꯒꯤ ꯅꯈꯨꯠꯇꯨ ꯁꯣꯛꯂꯛꯀꯅꯣ, ꯑꯩ ꯍꯪꯒꯣꯏꯑꯦ, ꯇꯜꯂꯤꯕꯣ, ꯅꯪꯒ ꯄꯣꯠ ꯆꯥꯃꯤꯟꯅꯕꯗꯣ ꯑꯩ ꯇꯜꯂꯦ꯫ ꯆꯥꯃꯤꯟꯅꯗꯣꯏ ꯇꯜꯂꯦ, ꯅꯅꯥꯇꯣꯟꯗꯣ ꯑꯁ ꯌꯥꯗꯔꯦ꯫ ꯃꯆꯜꯅ ꯍꯥꯏꯒꯨꯝꯅꯁꯨ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤꯕ, ꯊꯨꯊꯥ ꯑꯅꯦ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯁꯨꯅꯦ ꯑꯁꯨꯃꯥꯏꯅ ꯊꯨꯊꯥ ꯇꯧꯕꯗ ꯑꯗꯨꯝ ꯈꯪꯉꯤꯗꯣꯏꯅꯦ, ꯃꯈꯨꯠꯁꯤꯅ ꯍꯥꯝꯕꯣꯏ ꯍꯥꯝꯗꯕꯣꯏ꯫ ꯅꯥꯎꯕ ꯃꯅꯥꯇꯣꯟꯗꯣ ꯑꯃꯨꯛ ꯊꯨꯠ ꯂꯥꯎꯅ ꯆꯤꯡꯈꯠꯂꯤ꯫ ꯇꯠ, ꯌꯥꯗ ꯇꯧꯏꯅꯦ, ꯍꯦꯛꯇ ꯇꯥꯔꯛꯑꯒ ꯂꯩ꯫ ꯑꯩꯅ ꯅꯠꯇꯦꯅꯦ, ꯑꯩꯁꯨ ꯌꯥꯗꯕꯒꯤꯅꯦ꯫ ꯅꯣꯏꯁꯨ ꯑꯩꯗꯣ ꯍꯩꯅꯗꯦꯗꯤ ꯍꯥꯏ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝ ꯁꯥꯟꯅꯁꯦꯅ ꯍꯧ ꯂꯥꯛꯏ꯫ ꯅꯣꯏꯁꯨ ꯇꯧꯔꯤꯗꯨꯗꯤ꯫ ꯍꯌꯦꯡꯅꯦ ꯄꯥꯈꯪ ꯐꯥꯔꯒ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤꯗꯣꯏꯅꯦ꯫ ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ, ꯈꯔ ꯁꯥꯟꯅꯔꯕꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯔꯨꯁꯤ꯫ ꯂꯥꯛꯑꯣ, ꯑꯁꯤꯗꯤꯕ ꯏꯃꯥ ꯉꯥꯏꯔꯦ, ꯂꯥꯛꯑꯣ ꯃꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯕꯣꯛ ꯁꯅꯥꯔꯩꯅ ꯅꯠꯇꯦꯕ, ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤꯒꯤ ꯃꯧ ꯑꯁꯤ꯫ ꯃꯁꯤ ꯂꯩꯔꯤꯉꯩ ꯑꯩꯁꯤ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯁꯤ ꯅꯨꯄꯥ ꯆꯥꯕꯤꯁꯤ ꯃꯥ ꯍꯦꯛ ꯂꯥꯛꯇꯅ ꯏꯆꯥ ꯅꯨꯄꯥꯁꯨ ꯄꯨꯂꯞ ꯍꯦꯛꯇ ꯎꯝꯕꯤꯈ꯭ꯔꯦꯗꯅ꯫ ꯂꯩꯔꯤꯕ ꯃꯆꯥꯁꯤ ꯁꯥꯒꯩꯁꯦ ꯉꯥꯛꯄ ꯉꯝꯗꯧꯁꯨ ꯅꯠꯇꯦ, ꯅꯨꯄꯤꯅꯦꯅ꯫ ꯅꯨꯄꯤꯅꯕꯨ ꯀꯩꯗꯧꯗꯣꯏꯅꯣ? ꯊꯥꯗꯣꯏ ꯄ꯭ꯔꯕ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯣꯜꯂꯤ꯫ ꯑꯕꯣꯛ ꯐꯠꯇꯕꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤ ꯂꯦꯞꯄꯒ ꯎꯆꯦꯛꯅ ꯀꯟꯅ ꯈꯣꯡꯕꯗꯨꯃꯥꯏꯅ ꯅꯪꯁꯨ ꯀꯟꯅ ꯈꯣꯡꯗꯨꯅ ꯉꯥꯡꯉꯒ ꯂꯩꯔꯝꯃꯤꯗꯣ? ꯃꯤꯒꯤ ꯃꯕꯣꯛꯈꯩꯗꯤꯅꯦ ꯌꯥꯝ ꯐꯩ, ꯑꯗꯣ ꯑꯕꯣꯛ ꯅꯪꯗꯤ ꯌꯥꯝ ꯐꯠꯇꯦ, ꯏꯁꯧꯁꯨ ꯌꯥꯝ ꯇꯧꯏ, ꯑꯗꯨꯒꯅꯦ ꯏꯃꯥꯗꯁꯨ ꯌꯥꯝ ꯉꯥꯡꯕꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯇꯣꯝꯇ ꯑꯍꯤꯡꯗ ꯇꯨꯝꯗꯈꯩ ꯀꯞꯄꯤꯅꯦ ꯈꯪꯉꯕ? ꯑꯕꯣꯛꯁꯦ ꯁꯛ ꯊꯤꯕꯒꯤ ꯃꯇꯤꯛ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯠꯇꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯣꯠꯂꯛꯀꯅꯨꯅꯦꯍꯦ, ꯍꯩꯈ꯭ꯔꯕ ꯃꯃꯥ ꯑꯁꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏꯅꯦ꯫ ꯅꯪꯗꯤ ꯌꯥꯝ ꯐꯔꯦꯍꯦ, ꯑꯉꯥꯡꯅꯤ ꯉꯝꯕꯤꯁꯤꯗꯤ, ꯆꯠꯊꯣꯛꯑꯣꯍꯦ, ꯏꯁꯨꯅꯤ ꯀꯥꯏꯅ ꯍꯥꯏꯅꯤꯡꯗꯦ, ꯃꯁꯤꯗꯩꯁꯤꯗ ꯅꯨꯡꯁꯤꯔꯅꯤ ꯀꯥꯏꯅ ꯇꯧꯖ ꯁꯥꯔꯤꯒꯤ, ꯈꯥꯔꯦ ꯑꯣꯔꯦ ꯄꯦꯜꯂꯦ꯫ ꯇꯨꯠ, ꯑꯕꯣꯛ ꯆꯤꯡꯒꯟꯕꯤ, ꯑꯕꯣꯛ ꯅꯪꯁꯤ ꯃꯤꯅ ꯍꯥꯏꯕ ꯐꯠꯇꯦꯌꯦ, ꯅꯆꯤꯟꯁꯨ ꯌꯥꯝ ꯀꯜꯂꯤꯅ ꯍꯥꯏꯕ, ꯃꯁꯤ ꯐꯤꯟꯅꯥꯁꯨ ꯊꯣꯛꯈꯤꯗꯦ꯫ ꯃꯁꯤ ꯊꯣꯝꯕꯤꯔꯣ, ꯇꯥꯟꯅꯕꯁꯨ ꯉꯝꯃꯣꯏꯗꯕꯗ ꯅꯪꯅ ꯃꯦ ꯍꯦ, ꯅꯆꯥꯁꯤ ꯅꯪꯅ ꯏꯟꯁꯤꯜꯂꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯃ ꯎꯁꯤꯠꯇ꯭ꯔꯦꯅꯦ꯫ ꯁꯦ ꯀꯗꯥꯏ ꯁꯦꯜ ꯄꯤꯔꯛꯑꯣ, ꯅꯪ ꯉꯁꯥꯏ ꯊꯔꯣ ꯌꯣꯟꯈꯤꯗꯥꯏ? ꯏꯃꯥ, ꯌꯣꯟꯕꯨꯗꯤ ꯌꯣꯜꯂꯣꯏꯕꯨ ꯁꯦꯜꯗꯨ ꯆꯦꯡ ꯋꯥꯟꯊꯣꯛꯈ꯭ꯔꯦ, ꯑꯗ ꯈꯨꯠꯇ ꯁꯦꯜ ꯂꯩꯍꯧꯗ꯭ꯔꯦ꯫ ꯈꯪꯉꯕꯅꯤ, ꯍꯥꯏꯔꯛꯑꯅꯤ ꯏꯁꯦ, ꯑꯩꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯗꯨ ꯇꯧꯋꯦꯒ ꯑꯗꯥ ꯇꯧꯋꯦꯒ, ꯏꯆꯥꯗꯨ ꯂꯩꯖꯔꯛꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯣꯏꯀꯣ ꯑꯩ ꯍꯥꯏꯁꯤꯅꯤ꯫ ꯁꯅꯥꯔꯩ ꯆꯥꯎꯅ ꯊꯣꯛꯈꯤ ꯂꯥꯡꯂꯦꯟ ꯁꯅꯥꯔꯩꯒꯤ ꯃꯃꯧ ꯅꯨꯄꯤꯅꯤ, ꯃꯄꯨꯔꯣꯏꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯔꯩꯅ ꯂꯥꯡꯂꯦꯟꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤ ꯂꯥꯡꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯤꯅꯤ ꯊꯥꯗꯣꯏ, ꯆꯍꯤ 3 ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯅꯨꯃꯤꯗꯥꯡ, ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯗꯧꯔꯦ, ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ? ꯂꯥꯝꯗꯦꯗ, ꯁꯨꯝ ꯍꯪꯕꯅꯤ꯫ ꯑꯗꯣ ꯏꯃꯥ,
ai kainom haige ima aduburo akhoi bubok na ima da he ngangi se kaigino ai di yam nungai tibo abok na ngangi se ima se phaning bagi ngangi ba adu kaigino nang si hangi ba natte kaisu ima di maram yamoi ai di ima da bubok na ngangi se khangi mama ado singdu kamna loiraga kai khangi ba isa de aduburo imana akhoi pabado chathokre haiba mama aseng mai su pabado nangna chathokre ba ai di yam nungai tibo paba leitabase yengo mi machanoi gi su adagi napcho boi su moigi mapado lei mapada ki ngamok su leibi akhoi gi kai gi no mama nangna paba chathoi se ai gi paba piyo langlen masagi wahaya duda masada nungaitana yenglai nungaitabsu phawi angang haibasidi asum aral khangponte angang mangda wa hainu haibasi asigi mabokna toina haibududa makokta suraga lekhibani kaino nangna hairibudu ibagi thadoi adumna imada matumanaw haiganu ko nyaroi kaisu aini baba piyo kaino thadoi ningai tawun chak thiribuse chause ima saugi towi ko leiram ima nabok kauruke thadoi ningai tawrai insang nu yenglaga chibu injang ni ai jaroi ai janingde hanggang bo injang la ai dinga jani ima ai nga jage nungti hanggang jai ima gi thadoi nang ningai asok yam phatri sikari gino hai thonga gi nga do si hangdoi zan saroba jaroi ai di nga jaji bu suk jaroi tau ningai do nang ko seba ima na yeng so ipizage isagi nga nabuk lai tu nabuk na niya nang jarak sani ko mawa kai insang no ai di haw tra di saning de ko kai no ningai jaw binang na bukham mamang da kapi tu na ha insang sidi hangam oira asaning gi reda tawri sia nati nang na sok yang kusira si tawri bisi kari gino sigum basidi nang oi ni sar na sani na ningai na maro na phatriba sawro nang ima isang du leite tawbani pakhung wa tabiya nangga leimina ba ngamaroi haidana aina kayarak no hailibudo nate nangbu nayumga leitro o hanni kro na pamda ai idom de leijawrage noi leigai ai nungai ba phanglaroi sibu insang ni nang ni hetsa insang aduna zoro hekta haiji pharini siurabadi nang loine saro khoidau si ekta sawning hali haibani da nang ni na saksi uraga ne nang lakpadagi natro ai isagi punsi loikribasya yengning da bisidi ima kaino dai sibo karamba no pina mapuroi ba kaina ning ba yahobage tat haibi bi ma kapsin na banaga kana roi yengning din he wa mahaya di mapisina khuning bau yaurakani yengning da bana hai basini kaphoro na nangda hana sauning lamda basya hekta sauning na kan ima kaigino kapido kakkonusi buk siam phatti ko ima saramani se ai gambige masabu se na konsinduna ima ki thadoi ima ne gi basi chagi ne kaya kuina khangduna ai lai ko ai phado akoi ta nam nei thadok tu ne chalam thrabani asum na thoklam loi ko ai ware ai khang magamtre yeng magamli bro ima ai chagi tause loikhre namituma pirang sinthaduna ibuso law dro lai yuga ngau khai ibuso langlengi makhurani ishi eibu thabak suningdi ari baba saningi kai itomta laibaina kamai silta du isa langledo lairingai dadi mana sia khara tandana punsi se marik mahau tokna hinglam sunindrams noirams nati sibu aina raibu mi ima puknungdagi talakpasibu aidine mingondagi dum niraga chat sia ta loyaisi kanadi isagi manakta salugi iyambai taimado laidana isagi awat apa hanguni sunati sigan waini hek tawdana loi sidokre isado mathoi nungairamar hayeng hekta satlugi aduga muida sak saruge
ꯅꯨꯡꯉꯥꯏꯔꯦ ꯅꯣꯡꯃꯁꯨ ꯃꯪꯉꯤ ꯅꯤꯡꯊꯝ ꯊꯥꯒ ꯑꯣꯏꯕꯒ ꯅꯣꯡꯒ ꯃꯪꯕꯒ ꯏꯪꯕꯅ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ ꯃꯔꯛ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯧꯕꯨꯛꯇꯒꯤ ꯊꯔꯣꯏ ꯈꯨꯜꯂꯤ ꯑꯗꯨꯒ ꯌꯣꯜꯂꯨꯗꯨꯅ ꯑꯁꯤꯠꯄ ꯁꯦꯜꯗꯣꯡꯗꯨ ꯄꯥꯏꯗꯨꯅ ꯍꯜꯂꯛꯄꯅꯤ ꯂꯝꯕꯤꯗꯨꯗ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯂꯛꯅꯗꯣꯏꯗ ꯇꯧ ꯂꯩꯕ ꯅꯨꯄꯥꯁꯤꯡꯗꯨ ꯂꯩꯔꯤ ꯑꯗꯨꯛ ꯇꯣꯟꯅ ꯋꯥꯅ ꯂꯦꯟꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯁꯛꯁꯨ ꯐꯖꯩ ꯅꯁꯥꯁꯨ ꯅꯨꯄꯤꯅꯤ ꯌꯥꯔꯗꯤ ꯑꯩꯒꯤ ꯗꯥꯂꯣꯏ ꯑꯣꯏꯕꯤꯔꯣꯅ ꯏꯁꯥꯁꯨ ꯄꯥꯈꯪꯅꯤ ꯑꯗꯨ ꯋꯥꯅ ꯂꯩꯔꯤꯕꯗꯨ ꯏꯅꯥꯛꯇ ꯂꯩꯔꯕꯗꯤ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯄꯤꯖꯗꯣꯏꯅꯤꯗ ꯅꯠꯇ꯭ꯔꯣ ꯏꯇꯥꯎꯁꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯔꯗꯤ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯗꯣꯏꯅꯤ ꯅꯁꯛ ꯍꯥꯏꯔꯦ ꯄꯪꯅꯣꯛ ꯅꯣꯛꯄꯁꯨ ꯅꯠꯇꯦ ꯂꯩꯔꯥꯡ ꯀꯔꯤꯒꯕꯨ ꯆꯥꯡꯗꯝꯅꯒꯅꯤ ꯁꯩꯊꯥꯕꯗ ꯂꯩꯔꯥꯡ ꯃꯥꯅ ꯅꯣꯛꯐꯧꯔꯒꯗꯕ ꯈꯛꯇꯅꯤ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯑꯩꯁꯤ ꯀꯅꯥꯅꯣ ꯅꯣꯏ ꯈꯪꯕ꯭ꯔꯣ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯅꯇꯩꯃ ꯑꯃꯗ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯅꯆꯤꯟꯃꯛꯅ ꯏꯁꯥꯒꯤ ꯏꯖꯠ ꯉꯥꯛꯅ ꯍꯤꯡꯖꯔꯤꯕꯤ ꯏꯁꯥꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯤꯕꯤ ꯑꯩꯉꯣꯟꯗ ꯏꯖꯠ ꯁꯣꯛꯅꯕ ꯁꯤꯜꯂꯛꯀꯅꯨ ꯂꯩꯀꯥꯏꯗ ꯇꯥꯛꯂꯒ ꯆꯩꯔꯥꯛ ꯄꯤꯍꯜꯂꯨꯔꯥ ꯑꯃꯨꯛꯇꯒ ꯅꯣꯛꯀꯦ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥ ꯄꯦꯠ ꯂꯥꯎꯕꯤ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯅꯈꯨꯗꯥꯡꯁꯤꯗ ꯄꯥꯏꯕꯗ ꯀꯅꯥꯅ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯄꯥꯏꯔꯒꯦ ꯅꯈꯨꯠ ꯑꯁꯤ ꯀꯩꯅꯣ ꯈꯨꯗꯥꯡꯁꯤ ꯄꯥꯏꯔꯛꯂꯤꯕꯁꯤꯕꯣ ꯁꯤ ꯑꯝꯇ ꯊꯥꯗꯣꯛ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯦꯝ ꯁꯅꯥꯔꯩꯗꯨ ꯍꯦꯛ ꯂꯥꯛꯏ ꯃꯇꯧ ꯑꯗꯨ ꯎꯔꯤꯕꯅꯤ ꯃꯃꯧꯅ ꯑꯋꯥꯕ ꯇꯥꯔꯤꯕꯗꯨ ꯀꯟꯕꯤꯒꯦꯗꯤ ꯍꯥꯏꯗ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯆꯪꯏ ꯉꯥꯡꯂꯒꯤ ꯃꯇꯥꯒꯨꯝꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯅꯦꯝꯅ ꯎꯈ꯭ꯔꯦ ꯈꯟꯕꯗ ꯀꯤꯔꯗꯨꯅ ꯑꯄꯤꯛꯇꯒꯤ ꯃꯈꯨꯠꯇꯨ ꯊꯨꯅ ꯁꯠꯂꯒ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯅꯨꯄꯤꯒꯤ ꯏꯖꯠꯇ ꯁꯤꯡꯅꯔꯛꯄ ꯊꯣꯛꯂꯕꯗꯤ ꯈꯨꯄꯥꯛꯁꯤ ꯁꯥꯎ ꯅꯪ ꯍꯦꯛꯇ ꯁꯣꯛꯄ ꯌꯥꯕ꯭ꯔꯣ ꯑꯩꯁꯤ ꯏꯌꯥꯗ ꯌꯥꯕ ꯅꯨꯄꯤꯔꯣ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯛꯄ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯤ ꯂꯥꯡꯂꯦꯟ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝ ꯇꯥꯟꯅ ꯆꯠꯈꯤ ꯊꯣꯝꯕꯅ ꯏꯗꯥꯎ ꯅꯥꯕ꯭ꯔꯥ ꯅꯥꯔꯝꯗꯣꯏꯗꯤ ꯃꯥꯜꯂꯤ ꯃꯈꯣꯜꯗꯨ ꯍꯨꯏꯁ ꯂꯥꯎꯏ ꯈꯖꯥꯏꯗꯨ ꯅꯥꯕ꯭ꯔꯥ ꯑꯁ ꯅꯥꯏꯍꯦ ꯃꯑꯣꯡꯒꯗꯤ ꯊꯣꯠꯆꯕꯤ ꯅꯨꯖꯥꯒ ꯃꯥꯜꯂꯤ ꯑꯗꯨꯒ ꯊꯥꯗꯣꯔꯛꯄ ꯈꯨꯄꯥꯛꯇꯤ ꯉꯥꯏꯍꯥꯛꯇꯪ ꯇꯔꯪ ꯆꯠꯂꯤ ꯑꯗꯨꯒ ꯅꯪꯅ ꯌꯦꯡ ꯂꯩꯔꯤꯅꯦ ꯅꯨꯡꯉꯥꯏꯅ ꯃꯊꯪ ꯉꯥꯡꯗꯣꯏꯒꯤ ꯉꯥꯏꯔꯒꯦ ꯂꯩꯔꯕ ꯃꯅꯦꯝꯗꯨ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯃꯈꯨꯠꯀꯥꯗꯨ ꯃꯇꯨꯡꯗ ꯂꯣꯠꯇꯨꯅ ꯂꯥꯡꯂꯦꯟ ꯀꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯂꯛꯂꯒꯦ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯇꯣ ꯆꯦꯡꯁꯨ ꯋꯥꯠꯂꯛꯏ ꯏꯃꯥ ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯄ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯑꯩ ꯏꯃꯥ ꯉꯥꯏꯔꯤꯅꯦ ꯑꯩꯅꯦ ꯆꯥꯛ ꯂꯥꯝꯕꯗ ꯁꯤꯗꯣꯏꯔꯦ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯑꯩ ꯁꯥꯟꯅꯕꯒ ꯉꯝꯗ꯭ꯔꯦ ꯀꯗꯥꯏ ꯑꯩꯒꯤ ꯉꯥꯃꯣꯛ 이마기 다도이 이마 실권에 따다나 레렉트리 잉아이 떠구노 짝 통하기 이마 고 나복수 짝 라마마니 이몽다가 쌍키바 야로이 람짓 나이다비 마포로이바 라이트 하이나 누빠 나하가 람자옥 소록다 미치 게동 깝나비 난 애기 쌍바 야로이 투이 두가짜이 아두구마 람짓 아도 셋기 하려버디 짜노 나빠암다 아두가 낭나 똥닝부도 떠루소 ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠꯇꯣ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯝꯂꯦꯅ ꯂꯩꯈ꯭ꯔꯕꯗꯣ ꯑꯃꯨꯛ ꯁꯤꯡꯊꯗꯨꯅ ꯉꯥꯡꯅꯕ ꯁꯤꯟꯕꯤꯔꯅꯨ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯃꯧ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠꯇꯤ ꯆꯠꯇꯤ ꯅꯃꯧꯕꯨ ꯊꯥꯖꯧ 이미치는 우락라바두다 아묵 나라오도 로신기 하이버로 세크로자노 용시다 낭구비가 아이 라이미나부 감로이 한우 탕다이부 어묵 이카이피로 쿰나바네 칠락야노 잉닝다 비시디 누빠오바 야다 비시디 세크로토나 짤로 까리기 쟁두따 문두나 하이도니 까나다기 셀 라우라가 라이락바노세 하 마통마랑 강다비 낭네 해 비싸부 봇 아이니 싸가다바 나티 나석도 잉닝데 이카이 강다비 이마 나머부 용시득이 찰로 하이는 따미가노 나머부 용시 타도옥도나 람담은 가이는 찰로 하이바노 이보로 하이바나 라이는바 용시다 나머우기야로 하이보 하이자게 이마 나머부 찰로 따미가노 나머우가 나다 이양민 없다우니 이마 이 자신의 사기니 이마 나머부 타자비요 이마니나 콩콘도나 아이나 하자기 이마수 누피게 와바기나 수康비오 이마 콩다가 꼴라까노 아사이나 디세 단자드 마쿠라도 헥라이 다리부디 강나리부도 랑렌 까리노 낭나 떠롱리부세 이사디 운동 누와나 마이사 캉드로 레이러보이 라오 낭기 카토 레이링아이다 이사기나 두나무 속바 야루이 카토 마피도 떼톡두다
Ai kaisu tawdi, ai nung kain na lay, lao, imong jagsi, imana sum, singsano na hayin, mamuwaingon. Nasiyahay doon na, tingbang amda, mabuning nungsi doon na, hihik lang na kapturagay. Bukra, ay siya, moy gumba, mauga niya, siya na bang amoy? Hayang patta nung natuklabadi, amok, ay buo, miyamang na konggoy na ni, natsano pigil labjat ado din niya, kangam na ni, malak pa daga igi isa dusu, chatok pikira na, ay niya, magalay min na ba pamdre? Ay lain sida, isa si Bukra. Isa ki kariwagi, makuray, may saw-sawng lay, aduga, ay isa ki labjat putok na kangang. Ay isa ki labjat ase, ay mayaksin na kang, tasaw ni isa ase, pisakpik ni ngay dagi, ipam na sinaram, aduga, adom ni hekta, badanam si badiyat, la, bagi lang len, mangtaw, layba kini kando, isa ase, lu na sana tarong gadra kalub, adugi wala bada. Kuratuan, adom na hayla. Nadya, yung masitadong ito na dyan, magamnoy. Ipuroy mag-ilay pam ni, ay, yung masitadong ito na dyan, hindi. Ay, si Maong din, sagay ki Maong. Karam na, ipaamlam dalag na lay kani. Ipa na sawa mo, ay hakin. Sanaray ki Maong matawa duda, langlen, makuragi matong ina, chat pataram ni. Tadoy, imong dasen sinki. Imagi tadoy, karay ito na changi ba dubo? Mapam asida, imay jagilay pampidre, lao. Napana tamlam bayom sen, tarong to na dyan na si imay jag. Ima, ay imong nagisi siya, lagtho ba ni? Ako'y saladoy ro ima. Bubog siya, matumda tamamdoy ro. Sige talay di siya, paba na layram ba ni? Sina, ay ipaba ni, adugi, silaw roy ni. Masado matada siya na konsim na. Imagi sana. Tadoy sana, jagi nung sinapaway na imamay ang wale, lang, imay jatsalas. Abo, nangyap pati, imasinang natong kapali, ay mabuki tado ka dyan, hindi, ima, ay butsing gano, abo matop na lehaw rin, babo, nang adumay na ima nangang gano, ay di abong nung siye. Nasiyahay na, mabog ta kulay, asum na nung sinahay zarabab hawbada, miyoy-bagi wakal sentra boy, minungsi haibado, maset amata po kitri. Masudubo, taway na dum itubi, tadoy ilagpada nung dayay sili. Tanjahado da, tadoy ga, sanamin na ba matasing dulai. Ibagi tadoy. Nawan, tadoy, nang jaladoy ra, nang jat kino, ako'y sana ba pangaroy. Siya, isulot na to eh, ako'y singkat bigi. Nang yaong dredi, ako'y sana ba nung hayraroy eh. Tadoy, mapidot tay tokto na. Naw ba, madyan, ay chat lagi, imagi matong ilaga. Ako'y abok na imagay ka nung sinakanda. Ako'y amok laki, ano ka sana siya. Ay, chat hindi eh, noy ka sana ningi. Abok na ko'y madyalo na tali ba? Hihik lang nagkaptokri, mabuk ni nung sido na. Tiyemba yata, buk ni nung siringay da, adom na hayag pa doon. Naw ba na, mabo, noy jakino, mabuk lay jadi, ako'y nga magpisabi na balay roy, mabuk tiyampay, nang jakino, tadoy bukino. Ako'y mana, tadoy siya, nga say jak lamin na haram mo doon, jak doy re, tadoy do kau rujo na hay bagilang pa ni, mabo, tadoy siya ko'y na jak jaminaw ke. Naw ba, si, kaya ka pino, imabok amok lak aniye, kam ka na. Minupirang sinta doon na yung zarami, tamoy sok na, manim na kurum doon na, mapamlamdamtam na kung sankri. Nuza oy bito, satning da, adok tuan bra, nuza oy bisingse, mapuroy ba lay trabadi, mapuroy ba gisanggay da lay biyada bra hay na, wahang asihang doon na, ning bagay na, pulong pudo na sat karito. Numidang ni, isa sidi, kay daw kapsarunigi, nanggi kurali, isudi, tungkra bra, nanggi kuradi, sildim talayte, siyang puda siyang sumatayaw te, karina sani, ingoy, hayang na, kanano mo dagi sel hang lagasag to sarsi, ngasigi din niya, mangra kra layba, aduso, mingon nagi laro pa ni, asiyoy na, putpra lawra tawraga sarsi ko. Tungkra kurato, ato di, ay mangra si punak lagi. Langlen, mapamlamdam na layri, nupiyoy binahalag to layba da, kara amana panangang na bini, kara manat hinangang na bini, pumna magkangi. Isagi da magnihay do na, minok kaya do. Mino kaya tungoy na doon na nomagi migi mayunda set doon na tabag subahuray. Ado dagi pang basil na imong puzay.
ꯂꯥꯡꯂꯦꯟ ꯆꯦꯡ ꯈꯩꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯆꯥꯎꯔꯦꯜꯗꯨ ꯄꯔꯄ꯭ꯔꯞ ꯁꯥꯎꯅ ꯂꯥꯛꯏ ꯏꯇꯥꯎ ꯏꯕꯣꯆꯧꯕ ꯑꯣ ꯏꯇꯥꯎ ꯂꯩꯇ꯭ꯔꯣ ꯇꯥꯗ ꯀꯔꯤ ꯈꯨꯔꯥꯗꯤ ꯂꯩꯇꯦ ꯑꯦ ꯌꯥꯏ ꯃꯁꯛꯁꯤꯗꯤ ꯅꯠꯇꯦ ꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯄꯇꯧꯅ ꯅꯤꯡꯊꯤꯅ ꯆꯪꯈꯣꯟꯈ꯭ꯔꯦꯗ ꯅꯍꯥꯟꯈꯩꯗꯤ ꯂꯩꯇꯕ ꯖꯥꯠꯂꯥ ꯑꯩꯅ ꯍꯟꯗꯛ ꯃꯔꯛ ꯈꯔ ꯂꯥꯛꯇꯕꯁꯤꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯔꯝꯃꯦꯅ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯗꯧꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯏꯇꯥꯎ ꯑꯆꯧꯕꯒꯤ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯂꯥ ꯇꯥꯗꯕꯨ ꯀꯔꯤ ꯑꯣꯏꯕꯤꯔꯕꯅꯣ ꯃꯪꯒꯣꯜꯁꯤꯗ ꯐꯤꯗꯥ ꯊꯥꯖꯒꯦ ꯍꯩꯃ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯁꯨꯝ ꯇꯧ ꯅꯠꯇꯦ ꯏꯕꯣꯆꯧꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯊꯕꯛ ꯁꯨꯅꯤ ꯍꯥꯏꯔꯒ ꯁꯦꯜꯁꯦ ꯑꯣꯈꯥꯛ ꯂꯧꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯍꯌꯦꯡ ꯁꯨꯝ ꯇꯧ ꯂꯩ ꯀꯔꯝ ꯀꯥꯟꯗ ꯑꯩꯒꯤ ꯊꯕꯛꯇꯨ ꯁꯨꯒꯦ ꯍꯥꯏꯕꯅꯤ ꯉꯝꯂꯣꯏꯗꯧꯕ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯜꯂꯛꯑꯣ ꯁꯨꯅꯤꯡꯗꯕ ꯀꯇꯟꯁꯤꯗꯤ ꯃꯤꯒꯤ ꯑꯔꯦꯝꯕ ꯆꯥꯒꯗꯧꯗꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯩꯗꯤ ꯈꯪꯖꯗꯦꯕꯣ ꯈꯨꯔꯥ ꯂꯥꯛꯑꯒ ꯇꯝꯖꯒꯦ ꯑꯩꯁ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯃꯥꯟꯗ꯭ꯔꯦ ꯈꯨꯔꯥ ꯀꯧ ꯅꯠꯇꯦ ꯁꯤꯕꯨ ꯅꯍꯥꯟꯋꯥꯏ ꯏꯕꯣꯆꯧꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯥꯅ ꯌꯣꯛꯆꯩ ꯇꯧꯕꯗꯣ ꯑꯣꯏꯔꯖꯥꯠꯂꯥ ꯑꯁ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯅ ꯁꯍꯔꯗ ꯂꯩꯔꯨꯗꯅ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯛꯍꯦꯟꯕꯤ ꯑꯆꯧꯕꯗꯣ ꯃꯥ ꯍꯜꯂꯛꯂꯒ ꯑꯩ ꯂꯥꯛꯑꯝꯃꯤ ꯇꯝꯃꯝ ꯀꯣ ꯑꯩ ꯆꯠꯂꯦ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯅꯨꯃꯤꯠ ꯃꯥꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯊꯥꯗꯣꯏ ꯐꯨꯡꯒꯥ ꯑꯗꯨꯗ ꯑꯂꯨ ꯑꯔꯧꯕꯗꯨ ꯈꯣꯠ ꯈꯣꯠꯇꯨꯅ ꯑꯃꯨꯟꯕ ꯈꯟꯗꯨꯅ ꯆꯥꯔꯤ ꯏꯃꯥ ꯀꯥꯝꯕꯤꯌꯨ ꯁꯥꯏꯌꯦ ꯏꯃꯥ ꯑꯩꯈꯣꯏ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗꯤꯌꯦ ꯆꯠꯂꯁꯤ ꯌꯨꯝꯗ ꯁꯤꯗ ꯂꯩꯔꯗꯤ ꯁꯥꯟꯅꯕꯁꯨ ꯐꯪꯗꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯕꯣꯛꯇꯣ ꯃꯇꯣꯝꯇ ꯂꯩꯕ ꯀꯤꯔꯝꯒꯅꯤ ꯅꯪꯕꯨ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ꯭ꯔꯣ ꯁꯤꯗ ꯂꯩꯕꯁꯦ ꯑꯗꯨꯝ ꯂꯩꯌꯨ ꯍꯩꯅꯔꯛꯀꯅꯤ ꯑꯁ ꯇꯜꯂꯦ ꯀꯩꯁꯨ ꯄꯨꯄꯨ ꯆꯥꯅꯤ ꯇꯧꯔꯤꯁꯤꯅ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤ ꯉꯃꯣꯛꯁꯨ ꯂꯩꯕꯤꯗꯦ ꯑꯗꯨꯝ ꯌꯨ ꯉꯥꯎꯔꯒ ꯂꯩ ꯃꯥ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯉꯥꯡꯉꯒ ꯂꯩꯅꯤꯡꯗꯦ ꯅꯥꯀꯣꯡ ꯆꯤꯜꯂꯤ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯅꯄꯨꯆꯥ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯐꯝ ꯂꯩꯗ꯭ꯔ ꯂꯩꯔꯤꯕꯁꯦ ꯍꯩꯃ ꯅꯪꯕꯨ ꯄꯣꯛꯄ ꯇꯥꯔꯤꯃꯤ ꯁꯤ ꯏꯃꯥ ꯀꯥꯝꯕꯤꯒꯤꯁꯦ ꯀꯩꯗꯧꯕꯒꯤ ꯑꯩꯗꯤ ꯅꯣꯏꯒꯤ ꯊꯕꯛꯇꯨ ꯁꯨꯗꯣꯏ ꯄꯨꯟꯁꯤꯅꯦꯅ ꯁꯨꯔꯒꯁꯨ ꯋꯥꯁꯤꯜꯂꯛꯑꯕꯁꯤꯗ ꯁꯨꯗꯕꯤꯗ ꯅꯨꯡꯉꯥꯏꯒꯦ ꯇꯧꯕ ꯁꯤꯗꯕꯨ ꯉꯥꯡꯉꯣ ꯅꯋꯥ ꯂꯧꯗꯦ ꯅꯔꯜꯅ ꯊꯛꯄ꯭ꯔꯣ ꯑꯩꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯅꯣꯏꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯅꯤ ꯑꯩꯅ ꯀꯟꯅ ꯊꯕꯛ ꯁꯨꯕ ꯀꯥꯏꯅ ꯋꯥꯅꯕ ꯉꯁꯤꯅ ꯊꯦꯝꯕꯨꯡꯗꯒꯤ ꯃꯔꯦꯜꯁꯤ ꯅꯤꯔꯦꯗꯅ ꯅꯣꯡꯃꯒꯤ ꯏꯟꯁꯥꯡ ꯆꯔꯥ ꯑꯃꯗꯤ ꯂꯩꯔꯅꯤ ꯄꯨꯄꯨꯒꯤ ꯏꯁꯨ ꯄꯨꯄꯨ ꯂꯥꯛꯑꯦ ꯊꯣꯡ ꯍꯥꯡꯉꯣ ꯅꯝꯊꯤꯌꯦ ꯄꯨꯄꯨꯆꯥ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯦꯛ ꯅꯝꯊꯤꯔꯒ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣ ꯑꯣ ꯑꯗꯨꯕꯨꯔꯣ ꯄꯨꯄꯨ ꯍꯥꯏꯒꯦ ꯁꯤꯅꯅꯦ ꯄꯨꯄꯨ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯤꯕ ꯅꯠꯇꯦ ꯏꯁꯨꯕꯨ ꯌꯥꯝ ꯅꯝꯊꯤꯔꯕ꯭ꯔꯣ ꯂꯣꯡꯁꯤꯜꯂꯦꯅꯦ ꯄꯨꯄꯨ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯄꯨꯄꯨ ꯑꯩꯁꯨ ꯊꯛꯀꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯄꯨꯄꯨꯁꯤ ꯊꯣꯡꯗ ꯂꯣꯡꯁꯤꯟꯈ꯭ꯔꯦ ꯑꯃꯨꯛꯇ ꯏꯃꯥꯅ ꯆꯤꯡꯈꯠꯂꯨ ꯂꯥꯛꯑꯣ ꯑꯩ ꯆꯤꯡꯈꯠꯄ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯉꯝꯗꯤꯌꯦ ꯌꯥꯝ ꯂꯨꯝꯃꯦꯕ ꯄꯨꯄꯨ ꯅꯪꯅ ꯂꯨꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯌꯥꯗꯦ ꯊꯛꯄ ꯑꯉꯥꯡꯅꯤ ꯅꯪꯗꯤ ꯑꯉꯥꯡꯅꯦꯕ 이슈 와라보 ꯑꯁꯨꯝꯅ ꯃꯁꯨ ꯃꯄꯨ ꯉꯥꯡꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯂꯣꯏꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯏꯕꯣꯆꯧ ꯂꯥꯡꯂꯦꯟꯗꯒꯤ ꯌꯨꯊꯛꯁꯦꯜ ꯅꯤꯕ ꯍꯧꯔꯛꯏ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯇꯥꯔꯕꯗꯤ ꯑꯝꯇ ꯊꯣꯔꯛ ꯈꯨꯔꯥꯇꯣꯟ ꯀꯩ ꯍꯥꯏꯒꯦ ꯑꯩꯁꯦ ꯍꯥꯏꯕꯨꯗꯤ ꯌꯥꯝ ꯍꯥꯏꯅꯤꯡꯗꯕꯅꯤ ꯑꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯅꯠꯇꯦ ꯅꯪꯕꯨ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ ꯁꯦꯜ ꯂꯩꯔꯕꯗꯤ ꯈꯤꯇ ꯄꯤꯌꯨꯅ ꯑꯩꯅ ꯊꯕꯛ ꯁꯨꯔꯒ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦꯕ ꯀꯌꯥꯅꯣ ꯌꯥꯝꯗꯦ ꯂꯨꯄꯥ 5 ꯈꯛꯇꯅꯤ ꯈꯨꯔꯥꯇꯣꯟ ꯂꯨꯄꯥ 10 ꯂꯧ ꯁꯦꯜ ꯑꯁꯣꯏꯕ ꯂꯩꯇꯦ ꯑꯩꯅ ꯂꯨꯄꯥ 5 ꯈꯛꯇ ꯂꯧꯒꯦ ꯑꯇꯩ ꯑꯍꯦꯟꯕ ꯂꯧꯕꯤꯔꯣꯏꯗ ꯏꯁꯥꯅ ꯇꯥꯟꯕ ꯁꯦꯜꯁꯦ ꯑꯩ ꯀꯩꯁꯨ ꯆꯥꯊꯣꯛꯅꯤꯡꯗꯦꯕ ꯑꯗ ꯉꯝꯅ ꯇꯧꯕꯅꯤ ꯊꯛꯅꯤꯡꯕꯅ ꯉꯥꯎꯔꯕ ꯍꯜꯂꯛꯀꯦꯀꯣ ꯂꯨꯄꯥ 5 ꯑꯩ ꯆꯠꯂꯦ ꯂꯥꯡꯂꯦꯟ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯅꯨꯡꯂꯩꯉꯣꯏ ꯍꯣꯟꯕ ꯌꯥꯎꯖꯔꯤ ꯑꯗ ꯌꯥꯝꯅ ꯉꯥꯡꯖꯅꯤꯡꯕꯤ ꯃꯣꯏ ꯈꯔꯅ ꯍꯦꯛ ꯍꯥꯏꯖꯩ ꯃꯤꯁꯤ ꯃꯈꯜ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅꯤ ꯃꯤꯒꯤ ꯆꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯨꯅꯤ ꯊꯣꯏꯕꯤꯅ ꯅꯠꯇꯦꯕ ꯃꯁꯤꯒꯤ ꯂꯥꯡꯂꯦꯟ ꯍꯥꯏꯁꯤꯅ ꯃꯄꯥꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯕꯣ ꯆꯥꯎꯕꯤꯅ ꯑꯣ ꯃꯅꯦꯝꯅꯅꯦ ꯃꯄꯨꯔꯣꯏꯕ ꯆꯥꯊꯣꯛꯑꯦꯅ ꯌꯥꯝ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯂꯩꯕ ꯉꯝꯗꯗꯅ ꯍꯜꯂꯛꯏꯅꯤ ꯍꯥꯏꯅ ꯇꯥꯏ ꯑꯩꯗꯤ ꯀꯅꯥꯅꯕꯨ ꯃꯃꯧ ꯃꯆꯥ ꯑꯣꯏꯅ ꯊꯝꯅꯤꯡꯗꯣꯏ ꯄꯣꯠꯅꯣꯗ ꯅꯨꯄꯥꯒ ꯏꯪꯒꯤꯠ ꯏꯔꯥꯡ ꯌꯥꯝ ꯇꯧꯅ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯃꯅꯦꯝꯅ ꯄꯥꯝꯗꯕꯅꯦꯌꯦ ꯃꯥꯅꯕꯣ ꯑꯗꯨꯝꯕ ꯊꯕꯛ ꯑꯗꯨꯗꯤ ꯇꯥꯗꯦꯗ ꯀꯨꯏꯔꯦꯗꯅ ꯃꯥꯅ ꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯁꯦ ꯋꯥꯕꯨ ꯉꯥꯡꯗꯦ ꯑꯗꯣ ꯃꯗꯨꯃꯗꯤ ꯑꯩ ꯇꯥꯗꯦ ꯑꯗꯨꯒ ꯊꯥꯁꯨ ꯊꯥꯖꯗꯦꯕꯣ ꯅꯪꯅ ꯈꯪꯄꯣꯠ ꯅꯠꯇꯦ
โอ้มาคุราก็เลยมีนารีโดขนาดขังปวดมาคุรานี้ตัวรีดูนะสุดดับมาหาอวยมีเสียงสิลกสิละกันเนี่ยถ้าบอกสุกสุดดีอันตะกี้มีกินคนพูดอุบยาดีกันเต่าบยาดีอะดูโลกิกะอาดาโลกิกะใครเป็นนักขังจิบกระหม่นู้เลยมีนับนุขังเด็ดขังดีสิใครเลยละก็อะดูตัววิกะอาดาตัววิกะอามุกตาระอันมาซาตุนมาโรละมางางกุสักไปครับตารีบันิลางเล็ดข้างรีบันิตุมินมาดมนุ่งไงตะนักขันเจนูปีให้ไปเสียทุกนัดตัวนี่ปะไอ้ยี่มาปกเสียโอ้ข้างที่จะมาปกละงางน่ากันแต่ปกิกาตัวเลยบันมียามมารักตาไอ้โบก็ยามคุยนักข้างตัวเลยกินีอิมาป้าซาบุอสุนทว่าปีกระดับอวยระบดีกะริกีนัสานามุมคักทำบิดำลิบลนุ่งชีนะลังเลียนอิเสียขยายแกเดาเรียมังดูนั่นเลยดีเดียตารุนมีนายยังหายสินมวยน่ะซุ่มนายน่ะระก็กะริกีท้องหน้าหันกันเนี่ยนัสากิคันข้างบกันมิงูนลาลุโนกะริกีถ้าบอกสูบดกะริกีด้วยโนลูกคราบีคุยกี่เลยบอกเสียมีอย่างงังนับพัมเนี่ยคิดตั้งโตวดะอิมานดมาแล้วก็ดับไอ้บุตรพารีนั่งดีน่าห่างกับอวยมาโดยระสูว่าเคยสนทับยาดิสมาสมาเลยระบดีมีนกไม่ซาเลยบัตาบดีอิเสียท่านิโกไอ้บุตรทองน่าหับปะไอ้เห็นคิดอิสาคิดสิบุไอ้คุยน้อยนิ่งตัวน้อยปลอกไอ้คุยสู้อีบุรวยหมดอะไรไม่ได้เนี่ยกันนี่กับพี่น้องนับปีทอกนั่นเลยกับไปยาดิฮัลโหลพี่มิงทอลเสียกันนั่นสุปามาหัวนั่นเองนับปีให้ไปเสร็จยุ่มดกี้คงเห็นทางดอกครับมาปามดมุกฮัลโหลปะดะมียามนะงังนับให้ไปเสียภาษาหน้าตาบันนี้อิสิหอยสู้ยามงังน่าจะอีดาลานดลาลุนจุ่มนัดเป็นนี่นั่นเนี่ยมายากุมมันก็ตัวอิสิอินเอาสิอะดูกิสรุถ้าบอกอุสิละก็ยุ่มดังนั้นฮันนับตัวสิถอยบีนะต้องเจอสาริสิมากินอุสิสินะพาบีกับสาริสิอะดูบุตรมานะบ้าให้ตัวนี้ด้น่าตรวจสิบีมาการนั่นดิมวยกุมเสียยังให้ดิอะดูนี่การนั่นดิให้ยังดังไงดิมองมังเครนะปะข้างเหนือเสียงเครดนั่นเนี่ยอะดูตัวอีกก็ได้ตัวอีกก็ตาดูอะสมนายนรมีนุมีดังกิมาตามโอสิลักอีบุษาวได้อยู่ทักปะดูดาอยู่ทักเลบดีว่าสวยยาวให้บดูนี่เจ้าเร็วนะนั่นดินั่งเสียวดูเล่าเรื่องถ้าบอกชูนี่เรื่องสุดสิกะริกิเชลันโดกี้ให้บรถ้าบอกชูกี้อีตาบูชูกี้เด็กกี่ดอกไอ้เชถ้าบอกยามสินตัวบุนั่นดิอีตาเนี่ยสองไงงมจีเชกะริกิโนให้บุนี่ดานั่งเนี่ยชูนี่ให้เลยเชถ้าแกได้ยังโอ้นับปีโดควางอยู่เลยเนี่ยเชถ้าบอกยามสินบุกเสียรีลังคลักกะรดินะอิสอีตาที่ยังวางเจ้าบุนี่นะให้เชลังคลักกะด้วยอีตาเนี่ยดุมนะดุมนะกะบุดูงามสูงงามไว้เดบุดาให้ดูดาน่าสางสารนับว่าคริสุงางูกิดโอเคนั่นที่อีตาวิเศษเสียคราบอะไรกันเนอะอุชิตบุมาลิดาไงคนนี้นั่งบุไอ้ดีเก่านู่นดันหันมาสักพัสบีนูปีมาเลี้ยวนั่นดูบุกันนะโอ้ยสานูปีเนี่ยกระโดดเกยไอ้คุยตาส่งนั่นท่านันไปสานี่มาได้บักเกยบัดกี้ไอ้กินักแต่ทำมันนั่นที่อีตาเกี่ยวนั่นบีนูปีอยู่บ่ยาดบีตาวนุโกนั่นสานี่บุนั่นไม่ยิงพังกุทำกันนุโกมาคุระไม่ชอบส่งเลยบิสินั่งอุดรอีตาสิดีมาสักตัวพะเจยัยมาได้บุกทีอุตนั่นนุ่งไงคิดเร็ดนั่นที่ไอ้คุยสุภาขังสารีนี่ไอ้คนเปียร์ดอีตากิสูดมขังไหนเชียร์ปีเก็บอีตาตัวเนี่ยถ้าบักก็สู้ให้เจอได้ดีอีสาวรสูลู่ใหญ่กี่บักขังเนี่ยใช่บักขังก็เจนเฮ้ยตานั่งไอ้ยูบุครั้งเอาบุปผาไม่ไกลนะอีสาวก็อยู่กับอุณก็ต้องมาคุระดีไอ้ดินัดขันลุดานังบ่น่าสนุกปีดูไอ้กินักแต่เลยแล้วก็นุ่งไงนั่งช่วยเลยสินี่นั่งช่วยคราสุนิงเดินเลยบุตรเด้อมองเห็นนะสู้จะดีอะไรไอ้นี่น่าสนุกปีเช่เลยจะเรื่องนะเชื่อบุกยัดมาสักหายเลยลำยองก็ฟังสิ
ꯑꯗꯨꯅ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯩ ꯂꯩꯔꯒꯦꯕ ꯑꯁꯨꯝꯅ ꯇꯣꯏꯅ ꯍꯥꯏꯔꯕꯗ ꯁꯨꯅꯤꯡꯗꯕꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯁꯦꯜꯃꯥꯠꯇꯕꯨ ꯃꯤꯍꯧꯗꯨꯅ ꯃꯆꯥꯗꯣ ꯌꯣꯟꯊꯣꯛꯂꯒꯦ ꯅꯤꯡꯏ ꯑꯣꯟꯕ ꯇꯥꯕꯅꯤ ꯑꯄꯥꯝ ꯄꯣꯠꯁꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯒꯦ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯂꯕꯅꯤ ꯌꯥꯏꯅꯤ ꯏꯇꯥꯎ ꯅꯪ ꯍꯥꯏꯗꯨ ꯈꯟꯅꯕ ꯌꯥꯏ ꯅꯪ ꯁꯦꯜꯗꯤ ꯄꯤꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤ ꯅꯪ ꯇꯥꯊꯤ ꯇꯣꯏ ꯇꯧꯔꯗꯤ ꯀꯩꯗꯧꯒꯦ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯆꯥꯗꯣ ꯃꯇꯥꯎꯗ ꯂꯩꯔꯕꯗꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯕ ꯑꯗꯨꯒ ꯁꯦꯜꯁꯨ ꯐꯪꯅꯤꯡꯕꯒ ꯃꯆꯥ ꯂꯥꯡꯂꯦꯟꯗꯣ ꯃꯇꯥꯎꯗ ꯌꯣꯟꯊꯣꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯅꯤ 이마기 타도이 낭보 tumninglabro si 이마기 담박시다 tum토 라텐시수 숨음실이 그대로버자 나부두수 혹시보 할락대니 이마 아이리 함 tumning이다 tum토 이마 숨비기시 아두가 나부 락라가 이마 하우도라기 아두가 상사 독시고 아두디 이마 아이 뽑이요 꾸이레 이마나 보다바 ngасidi imana naw sumi sisakpudo yam taningi si aibu po ima ai poba ngamoi hairo pothoke kaigi imana isabu poba ngamoi doino ngamni yaraba adudi imana naw sumi sisaklake ko hoi ima saklao imagi thadoi imagi sana taro ko tumutum phajadra thasya 다시 행도나 이사부 낙수미 세삭도게 타붕도 나사무람비 뽀비게 뽀비사남 남비게 하이봄자롱 아마다 타다비라 우타붕돈 이사스나 파사드라 타시야 이마기 타도이 ꯌꯦꯡꯂꯤꯈꯩ ꯃꯤꯠꯐꯝꯗꯨꯝ ꯍꯣꯡꯅꯤꯡꯗꯦ ꯃꯆꯥꯅ ꯏꯁꯩꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯃꯥꯒꯤ ꯃꯔꯛꯇꯨ ꯊꯠꯇꯨꯅ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯒ ꯊꯥꯒꯤ ꯂꯩꯕꯥꯛ ꯀꯣꯏꯗꯨꯅ ꯃꯃꯥꯒꯤ ꯍꯩꯕꯣꯡ ꯍꯦꯛꯂꯛꯀꯦ ꯊꯥꯒꯤ ꯂꯩꯕꯥꯛ ꯀꯣꯏꯗꯨꯅ ꯃꯃꯥꯒꯤ ꯍꯩꯕꯣꯡ ꯄꯨꯔꯛꯀꯦ 바바기수 해갔가니 누가 아이나 할뽕우라가 미자나가 바바지 레이티 이마기 다도이 카이니 사나 까피니 바바나 헤헤 착비바니 아이나 tumba야디야 아이라가 이마 가시디 바바도 양 우닝이 바바 카이니 착하기 이마나 바바라가니 아이라가 수한디 할락대 ay mahabagay madaya hoye mama uninge imagi tadaw si kado sana kapaga imalay pagamdi nang imanong si drop pahabalay trasu isagi malay ni siti ima ay di ima papa ni suraga ketsaba pame ima na nung tigi kapato ay yung magamdi imagi tadaw ima mukaya ayo ay mano makoita nang mo nadsana ang lige kaya ay nadsana pa ang namuhay mo imay tiyagi itaw se nang mayang mga libro khanghaw na masama na harapwa wahida thamoy pubang ngamdre langlen hihig kapthoy apigpa magkut masado na mamagi simthariba pirang adu taythok na unthok nasu singman khre thadoy do ima nang kap kano ay napabang ba khudingi 이마나 송 kapasya ay yeng bangamde ay matung hangaroy basi ay laliba ima siba ima kapano matam na ulagpagum miyoybagi wakal suhongi haibuduni ibusaw mama masada sawu utpa hurai mana haiba yade haiduna nate ay na ay si kayam kay langlen nang khat itaw du set microp ay na kayam kuina namana sabu ngakpiduna thambangam de nang buluna tawini nanggi khurana khangma miyoy 쿠라톤기 신탁다 콤마수나 짜디 와파마도 나자 야방암 쿠라톤기 마름 톱나 이마이사나 우칼로이자기 아두군바기 와칼디 앵원나 레이자지 쿠라톤 렘하우리바 분시세 이사기다막 아이 행락이 나자보 이음시 레하닝드라보 낭뭐 윰시다 레하닝다바기 하이바 나테 아이나 하이와세 낭기 파나반 낭나 야로 하이비수 칸 아이세 낭기 나빠 아싱마 나타반다 아두가 마시무디 칸 kaidaw ngayda ay ni isagi mangnam singgadaba nate
ibu sauraga satki asumna toina hairaklavada kire langlen yumsi leiba leingba poktre yumsi thadoktuna chatning yumsi thadoktuna chatle haira khalasu kadaida leigani masigi khanbada khongpham amata thangdokpa ngamde manemna bo lawsin birabadi haina ngaijabani lakpa kauba leite mapureibagi yumna sangba sungamda manem mabu kibana nangna engondagi se loribase okaktiya karam kanda pige haiba ai ngaiba ngamtre piba ngamoidoirabadi ai seldo handor nate aingonda pangba siri ida sima ai su mangon hairi ada mana si khangi bani sida isu tawpham khangtre mana si khangi na sum matam si sonda du leise harib ai gidi numit tharo harib si ai hoji itaw gi sel singningai lei phare adudi hore itaw la numidang aduga aina thopu tawr itaw gi na famda pirage itaw na isabu pukro isudi aina thopu yorage aduna pharan nasududi pamdi hayeng mana mo gitlakat aduna itaw na yoksap mama adudang pambai wat masado yukpi ge tawba ada pamaktrap adamna wa khanaran oirere namidang gi matam nasai haina khibagi matung ina yendu kangna ngauduna yuga mariduna thakpa haurai nisa pan ba haurai madawadu langlen yumdu leiba kirai makhoi nupa mangana adumna sanai yunai rakpada thadoi isudi maramokpun tum thoro cho tum ningde di tumuro kari angangi na mamai lauradan imagi thadoi la imungda si ima aingonda pupu na ngangi ba ai sida lainingde handagi pupu na yuba yade adong ngangi sida lainingde imagi langlen si ningai taw maphamse imai sagi yumni la tumur sila kai si ai hi pambom se yam songli base kai storyda oi sibo kayam wadi basa loidoise asia iduna mama masa du tumba sangkre mata masu thengsile yusu tapta khai ngaunari ido tanja si mangan beyade mi loina hujik tumnakre tanja si lauduna nang anglin mu phadun pukro heibu ngam dorib as pajali ngauri adu wadi ei nupa tho isana pamana bifani oida ikoi manga suribu amana makhong pairo amana makhut pairo aduga thanga chatkrasi ido karin idawna phade nu pisi asinguna te ahingma mibu kamaina makhong makhut pairo thangdu machin lauraklabadi chumini dusu asibana te ko ahingma yaroiba machin pali amuk laurakani mana laubuda mina takrabadi ayemu miyamna mau phayedana totkhini ko khangte apamana bi pharamda ira wakhalsi irangta langida lang noi lew ai domchen noi redi ma kini ai di sak phazabani na ki roi thembung ito irena tawko ito si hai yam hai ko chawrel ai hai de ku kitang pai bai wa asia iduna langlen mama masana tumliba phamung du tamna sanglai langlen nang mutadro ai mutadi langlen ai gisana be mit pang la yumda salasi ai nang bune pha pumdo tawning dem lemna irenjana aina mang tharaga chalo hairi ngai kle chalo kaya da nungai tumliba tawise langlen mamit sat panglai khangprek khangi kibu supui ta tore ma taw karam na mafam sida ki kari kiri ai ga shu tawri ko magi pi de bu magi pana kai do du asia ai tu na tapna sangsili aduga phamung na git pham thai imagi thadoi si hagut ta tore khra to ai ne law bu no ai daga ma na law asumna saurel na phamlakpa duda langlena khongpak na kau thai saurel makha ta pudrup launa tai yuga ngaubaga hagot pangamte tanja duda langlen masadu pamduna maningdom dagi sienki kuithana leiba phaba oiroi khangbagi oi my god ito ai hagot ngamdre kai manung dagi lawrish law he noi amti sang law kai ni taw tarumisi ma da sienki tano asumna yu ingau khoi tanare amamba marak aduda
ꯃꯝꯒ ꯃꯝꯕꯒ ꯂꯝꯕꯤ ꯃꯔꯛ ꯑꯗꯨ ꯐꯥꯎꯅ ꯆꯦꯜꯂꯛꯏ ꯃꯆꯥꯗꯨ ꯄꯥꯝꯗꯨꯅ ꯆꯦꯜꯂꯛꯄꯗ ꯋꯥꯔꯗꯨꯗ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯂꯣꯠꯂꯤ ꯏꯃꯥ ꯀꯩꯒꯤꯅꯣ ꯏꯕꯥꯅꯤꯅ ꯂꯣꯠꯂꯤꯁꯦ ꯏꯃꯥ ꯅꯪ ꯀꯩꯗꯧꯔꯒꯦ 이마기 다도이 광화문어 뚜미네 레요 이마 이함기 마 모이는 따나리 시카이기노 기그노 이마라기 와가는 가가노 마 아이 잉이 라오 이마 콘시기 모이는 시엔드는 까얌 상시엔드 꾸이디디 이야 아이부 사원바 눈가이 깍 방부가 이마 모이시시 역시락 말 이마 이함기 아이요 이마 강아지 가이드 콘지엘 아무тай 티오 사이드 왕강은 왕강은 진짜 숨나 이름디 마이사 어화범도 다르니 신 이마다 찔레고노 마사기 마신도 밀실리 이마 아이 콩나 찔레게 이마 아이 빵보다 와라마니 나오세 와데 아시아이도나 마사도 빰도나 찌엔키 마사도 앙앙 피삭수 나티 아도 마보 빰도나 찌엔 바이브시 가얌 사나 찌엔가니 ꯃꯃꯥ ꯃꯆꯥꯅ ꯆꯦꯟꯕꯗꯨ ꯎꯕꯗ ꯇꯥꯟꯅꯔꯛꯏ ꯃꯅꯥꯛꯇꯨꯗ ꯇꯨꯔꯦꯜ ꯑꯃꯁꯨ ꯁꯥꯐꯨ ꯀꯟꯅ ꯆꯦꯜꯂꯤ ꯆꯥꯎꯔꯦꯜ ꯃꯅꯥꯛꯇꯨꯗ ꯂꯩꯔꯝꯕ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯂꯪꯂꯛꯏ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯆꯦꯟꯗꯅ ꯀꯌꯥꯝ ꯁꯥꯡꯅ ꯆꯦꯟꯗꯣꯏꯕ ꯂꯪꯂꯦꯟ ꯇꯨꯁꯤꯜꯂꯤ 이마기 다도이 이마다 가는 꼴고 이마 난 그이다오라게 이마 꼭지 이도이 이마 난 그이다오라게 이마 그이스도네 다도이 가는 꼴 अदो वाना सिलकपदा सनगारी मखामदुना लेरमनी सनगारी थौरिबा नुपा अदो मदु मसा काइना मैसाकना मफम मदुदा अवाबु पोथारमबनी मसादो सनगारी दुदा थांगतुना इमागी सना सिदा तोंदुना नंग सियनक्रो सनगारी सिगे बापू अयगी जागी थवाइदुनी कन्नियो ममा होइबी अयगना फमदा चनी थौरो 미파트싱가 시역실락리 아무도 타우로 하이더니 산가리 더우는 오빠도 온토레 왕한기 더우다 아이게 사고범다 간디요 엄마 어이 미에이다 나 밤다 이제 타우로 하이바 미라에 이마기 타도 이마니 자부 마자부 꼰두나 쭈비두나 까피 누바 카라나 따나락보 우버두다 산가리에도 타우두나 짰기 ꯁꯟꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜꯗꯗꯤ ꯂꯥꯡꯂꯦꯟꯗꯨ ꯇꯣꯡꯉꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯈꯛꯇꯅꯤ ꯇꯣꯡꯂꯤꯕꯁꯤ ꯈꯥꯝꯃꯣ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯍꯧꯔꯦ 이마기 nakta chalo akoy ima lehore si akoy gi ima lehore thadoi na kaplakpada sangari thoba nupa do khamduna unthorakpadadi langlen khonjel kalapna chakro noi chakro imagi sada nang imagi khallano chakro masado sen mangamlaktre ipuroi leirabi ai lamlan ba kanagi mapamdani ai leira thawai dagi izat ne na parun izat yaudana hingkadabagi saru mina ngangna phum oikadabagi saru turela sida songtaduna thawai asi thakrage imagi thadoi sana nama aina isabu kuina naw kondi aina waraw kanuko sadi taibang pagi nungay basarong pangjiban aduna isagi tawai di kalam duna nama tawai si takrage ko aina tawai si takrage isagi kongol lirer aduna tawai si takrage sapunay na jeli ba ijen iray kalaba ijen nang ginakada namomoy biyay na pothajarage ko langlen chen mangamdre masado manakta leiba turel aduda munna yengduna chongthaduna thawai thaki khajikta ngaibani saurena langlen gi khudang paige tawba nanghaude samnada litkri iwazona karina tori buside aigi isa turel ase songtakri kuragi langlen karino isa na tori busibo aisu turel ase songdakrake itaw karino thakredo thawaido masana sumna mitmangmaktada songthagiba thawdok aduna ningamdana madom thamoi kutum su khangi makhurado
ꯁꯟ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯨꯈꯤꯅ ꯊꯥꯗꯣꯏꯕꯨ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯏꯃꯥ ꯑꯩꯕꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯣ꯫ ꯏꯁꯨ ꯁꯦ ꯀꯞꯀꯅꯨ, ꯏꯁꯨꯅ ꯀꯞꯄꯗꯣ ꯑꯕꯣꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯦꯡꯉꯨ ꯇꯨ ꯁꯦ ꯑꯕꯣꯛꯀꯤꯁꯨ ꯅꯪꯒꯨꯝꯕꯤ ꯑꯃ ꯂꯩꯔꯝꯃꯦ ꯁꯦ ꯅꯤꯡꯉꯥꯏ ꯇꯧꯅꯨ ꯃꯔꯝ ꯃꯣꯛꯄ ꯑꯕꯣꯛ ꯁꯨꯝꯕꯤꯒꯦ꯫ ꯅꯨꯃꯤꯗꯥꯡꯗꯅꯦ ꯑꯉꯥꯡꯅ ꯀꯞꯄꯗꯤ ꯇꯞ ꯇꯥꯅ ꯂꯥꯛꯑꯒ ꯐꯥꯅꯤ ꯍꯥꯏꯌꯦ꯫ ꯀꯤꯌꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯀꯣ꯫ ꯍꯣꯏ ꯆꯠꯇꯣꯏꯅꯤ꯫ ꯑꯣ ꯐꯠꯇꯦꯗꯀꯣ ꯏꯐꯠꯇ ꯀꯩꯁꯨ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯦꯛ ꯃꯃꯥ ꯀꯥꯏꯅꯍꯜꯂꯤ꯫ ꯅꯪꯕꯨ ꯆꯥꯎꯅꯕ ꯑꯩꯅ ꯌꯣꯛꯂꯒꯦꯀꯣ꯫ ꯏꯁꯨ ꯃꯥꯟꯕꯤ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯤꯡꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯄꯣꯛꯍꯜꯂꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯦꯗ ꯏꯁꯨꯗꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯔꯩ ꯁꯣꯟꯖꯤꯜꯂꯛꯂ ꯃꯇꯝꯗ ꯃꯃꯧ ꯃꯁꯨ ꯅꯨꯡꯁꯤꯔꯛꯇꯨꯅ ꯂꯧꯕ ꯂꯥꯛꯏ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯏꯁꯨꯗꯨꯕꯨ ꯀꯨꯏꯔꯦꯗ ꯎꯗꯕ꯫ ꯉꯁꯤꯗꯤ ꯏꯁꯨꯒꯤ ꯁꯛꯇꯝ ꯑꯗꯣ ꯎꯅꯤꯡꯂꯛꯏ꯫ ꯏꯁꯨ ꯎꯔꯅꯤ꯫ ꯏꯕꯣꯆꯧ ꯃꯪꯒꯣꯜ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯑꯉꯥꯎꯕꯒꯨꯝꯅ ꯑꯩ ꯁꯤꯜꯗ ꯉꯥꯎꯔꯔꯣꯏ꯫ ꯑꯩꯒꯤ ꯏꯁꯨ ꯊꯥꯗꯣꯏ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ? ꯑꯩ ꯏꯁꯨ ꯊꯤꯔꯨꯈꯤꯒꯦ꯫ ꯑꯩꯒꯤ ꯏꯁꯨ ꯊꯤꯔꯨꯒꯦ꯫ ꯏꯕꯣꯆꯧ ꯅꯆꯥꯅꯨꯄꯤꯗꯤ ꯏꯃꯧꯗꯤ ꯎꯗꯦꯅ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯏꯃꯧꯒꯤ ꯏꯁꯨꯒ ꯂꯧꯕ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯑꯩ꯫ ꯀꯅꯥꯅ ꯅꯨꯄꯤꯅ? ꯑꯩꯒꯤ ꯏꯁꯨ ꯊꯥꯗꯣꯏꯗ ꯅꯪ ꯈꯪꯕ꯭ꯔꯣ? ꯁꯛꯊꯤꯕꯤ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯑꯩꯅꯦ ꯏꯁꯨꯒ ꯏꯆꯥꯒ ꯊꯤꯔꯨꯒꯦ꯫ ꯆꯦꯟꯊꯣꯛꯈ꯭ꯔꯦꯅꯦ꯫ ꯏꯕꯣꯆꯧ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯂꯩꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯦ ꯀꯅꯥꯝꯇꯕꯨ ꯎꯗꯦꯗ꯫ ꯑꯩꯅꯗꯤ ꯏꯁꯨꯒꯤ ꯉꯃꯣꯛꯀ ꯂꯩꯔꯛꯏ꯫ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯊꯕꯥꯜ ꯐꯔꯤꯉꯩꯗ ꯏꯁꯨꯒ ꯏꯃꯧꯒꯗꯣ ꯄꯨꯈ꯭ꯔꯒꯦ꯫ ꯑꯩꯁꯤ ꯀꯌꯥꯗ ꯋꯥꯈꯜ ꯄꯤꯛꯂꯨꯔꯕ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯏꯃꯧꯅꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇꯦꯗ꯫ ꯂꯥꯡꯂꯦꯟ ꯏꯃꯧ ꯏꯕꯦꯝꯃ ꯃꯈꯨꯔꯥꯁꯤꯁꯨ ꯌꯨ ꯊꯛꯃꯟꯗꯅ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯀꯗꯥꯏꯗꯕꯨ ꯆꯠꯂꯝꯗꯣꯏꯅꯣꯅꯦ? ꯀꯗꯥꯏꯗꯨꯝ ꯆꯠꯂꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯁ꯭ꯋꯥꯏꯗ ꯃꯤꯒ ꯊꯦꯡꯅꯕ꯭ꯔꯥ ꯌꯦꯡꯂꯨꯔꯒꯦ꯫ ꯑꯁ꯭ꯋꯥꯏꯗ ꯃꯤ ꯑꯃ ꯆꯠꯂꯤꯕꯁꯤꯗ ꯍꯦꯛꯇ ꯍꯪꯂꯒꯦ꯫ ꯊꯪꯅꯕ ꯃꯤ ꯑꯃꯗ ꯍꯪꯉꯤ꯫ ꯑꯣ ꯂꯥꯡꯂꯦꯟꯒꯤ ꯃꯅꯦꯝ ꯑꯣꯏꯔꯕ꯭ꯔꯣ? ꯏꯃꯥ ꯍꯥꯏꯅ ꯀꯧꯒꯦ꯫ ꯂꯥꯡꯂꯦꯟꯗꯤ ꯀꯨꯏꯔꯦ ꯊꯤꯕ ꯐꯪꯗꯕ, ꯑꯗꯨꯒ ꯃꯆꯥꯁꯨ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯃꯤꯁꯤꯡꯅ ꯍꯥꯏꯅꯕꯗꯗꯤ ꯈꯨꯔꯥꯅ ꯌꯣꯟꯊꯣꯛꯑꯦ ꯍꯥꯏ꯫ ꯑꯗꯣ ꯈꯪꯗꯦ ꯑꯁꯦꯡꯕ꯭ꯔꯥ ꯆꯨꯝꯕ꯭ꯔꯥ꯫ ꯀꯔꯤꯅꯣꯗꯣ ꯍꯥꯏꯌꯨ ꯌꯥꯗꯦ꯫ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯒ ꯍꯪꯕꯅꯤ꯫ ꯐꯨꯃꯟꯗꯅ ꯃꯀꯣꯛꯇꯣ ꯆꯥꯛꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯂꯝꯕꯤ ꯂꯝꯖꯥꯎ ꯇꯥꯗꯨꯅ ꯃꯆꯥꯒ ꯃꯁꯨꯒ ꯍꯪ ꯂꯩꯔꯦ꯫ ꯇꯨ ꯑꯥꯗ ꯂꯩꯔꯤꯁꯤ꯫ ꯀꯔꯤ ꯑꯩꯒꯤ ꯏꯁꯨꯒ ꯏꯃꯧꯒꯕꯨ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯕꯁꯦ? ꯏꯅꯦꯝꯒꯤ ꯂꯥꯡꯂꯦꯟ ꯑꯕꯣꯛꯀꯤ ꯊꯥꯗꯣꯏ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯕꯣꯛꯅ ꯅꯣꯏꯕꯨ ꯂꯧꯕ ꯂꯥꯛꯏ꯫ ꯑꯕꯣꯛꯅ ꯅꯣꯏꯕꯨ ꯊꯤꯅ ꯅꯥꯅ ꯇꯧꯔꯔꯣꯏꯌꯦ꯫ ꯑꯕꯣꯛꯇꯤ ꯃꯥꯡꯖꯔꯦꯗꯅ ꯊꯥꯗꯣꯏ ꯏꯁꯨ ꯁꯅꯥ ꯑꯕꯣꯛ ꯂꯥꯛꯏ꯫ ꯅꯪ ꯑꯕꯣꯛ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯏꯁꯨꯒꯤ ꯉꯃꯣꯛ ꯂꯩꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯥꯛꯅ ꯅꯤꯡꯉꯝꯗꯅ ꯍꯟꯈꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩꯗꯅ ꯃꯤꯔꯥꯏꯔꯨꯔꯒ ꯎꯄꯥꯏ ꯂꯩꯇ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯉꯥꯏꯈꯤ꯫ ꯃꯃꯧꯕꯨ ꯊꯤꯈꯤ꯫ ꯀꯔꯝꯅꯗꯤ ꯐꯪꯒꯅꯤ? ꯁꯨꯅꯤꯡꯗꯕ ꯁꯦꯜꯇꯕꯨ ꯃꯤꯍꯧꯕ ꯃꯤꯒꯤ ꯑꯔꯦꯝ ꯑꯄꯥ ꯄꯥꯝꯕ ꯃꯆꯥꯕꯨ ꯍꯦꯛ ꯌꯣꯟꯊꯣꯛꯄ ꯉꯝꯕꯗꯣ ꯄꯣꯂꯣꯏꯗ ꯉꯥꯎꯅ ꯐꯩꯅ ꯂꯩꯈꯤ꯫ ꯁꯨꯅꯤꯡꯗꯕ ꯃꯤꯗꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯂꯥꯡꯂꯦꯟꯅ ꯃꯆꯥꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ꯫ ꯃꯆꯥꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯆꯥꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯥꯂꯦꯝ ꯏꯃꯥꯅ ꯃꯆꯥꯁꯤꯡꯕꯨ ꯃꯊꯥꯗ ꯆꯦꯖꯦꯠ ꯀꯣꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯊꯧꯒꯥꯏ ꯄꯥꯡꯊꯣꯛꯍꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯁꯤꯟꯊꯥ ꯀꯨꯝꯍꯩ ꯁꯥꯟꯅꯍꯜꯂꯤ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ꯫ ꯑꯗꯨꯅ ꯄꯂꯦꯝ ꯏꯃꯥ ꯑꯃꯗꯤ ꯃꯥꯂꯦꯝ ꯏꯃꯥꯕꯨ ꯂꯨꯝꯅ ꯂꯧꯁꯤ꯫